ngasi phong ki batonga tonga Manipuri si phong sing amasum thoki ba thawdo wa thok sing digi maruwe bi I paw sing khonga saraga Manipur top channel gi meke digi myam na thamjagi han bada INC gi merep ni phu gi ming maming la thokre candidate sing gi ming la thok bada sitting MLA taragani tho yauri amaram dana Congress na singda nipa nagi ne tara tamdana kundagi ne kundani tho mai pakani Manipur Legislative Assembly ki taragani to shubha mikhala sida apan ba sit humpu gi manung de sit nipu da Indian National Congress ki mere oigada ba mi nipu gi ahan ba phase ki oina lathokre ahan ba phase ki ming lathokpa sida sitting MLA taragani to yakre AICC gi General Secretary Mukul Wasmikna sahi tawduna thokiba candidate singi ming adu da yawkiba hauji INC gi MLA oiriba mi taragani to aduri khundrakpam da Teis Lokeswar Singha Pasoide AK Mirabai Devi Nambolde N Loken Singha Thaubaldo Okram Ibobi Singha Wangkhemda Kaisa Megasindra Singha Khangabokto Okram Surjakumar Wabagaida Fazur Rahim Sugunuda K Ranjit Urkulda Alfred K Athar Karongda Didi Thaisi Nungbada Gekhangam Amasum Saikota TN Haukifni ngasi mirep oigadaba singi ming lapthokpa du yauriba mising aduri khundrakpam Teis Lokeswar Singha Haingangda Pangaijam Sarachandra Singha Khetrigawda MD Amin Shah Thongjuda Seram Niken Singha Kairauda Thongram Tony Maitei Androda Kaisam Ningthemjau Singha Lamlaida Asoibam Deven Singha Uripokta Nunglepam Mahanan Singha Singjamaida Irengbam Hemochandra Singha Lamsangda Likmabam Manibabu Singha Konthaujamda Laisram Nando Singha Pasoida Kumari Akhojam Mirabai Devi Langthabaldo Okram Joy Singha Nauria Pakhangla Kendrada Soraisam Manauton Singha Wanggoida Salam Joy Singha Mayang Imphalda Dr. K.I. Hais Ratan Kumar Singha Nambolda Namairakpam Loken Singha Oinamda Thoksom Ithoibi Devi Kumbida Dr. Khangembam Romesh Singha Lilongda Syed Anwar Hussein Thaubaldo Okram Iwobi Singha Wangkhemda Kaisa Megasindra Singha Hairokta Moirangthem Okendro Singha Wangjing Tenthada M Himanta Singha Khangabokta Surjakumar Okram Wabagaida MD Fayur Wazim Kaksingda Khetramim Kennedy Singha Hianglamda Dr. Huidrom Jiten Singha Sugunuda Kangujam Ranjit Singha Pungyerda Victor Kaising Urkulda Alfred Kangam S Athar Singaida Basum Saikulda Linkim Hawkif Karongda Didi Thaisi Saituda Lamting Tang Hawkif Tamaida GN Kamaitung Dr. Aku Nungbada Gaikhangam Henglepta Timanga Waipai Saikota TN Hawkif Amasum Singhata Tuan Khan Kiamlong Hangzongni INC Yoina Hauzik Mirab Lauthoktriba Kendra Singdi Thangmaiban Kaisamtong Sagolban Khurai Yai School Wangkai Sekmai Bisnupur Thanga Moirang Zeribam Sandel Tengnopal Mau Tadubi Kangpokpi Tamenglong Thanlon Henglef Amasum Susampurni Indian National Congress na ngasi ahan patanga kiyoina Sydney Fugi Mirep Singi maming lauthokpada nupi candidate ahum amasum minority Muslim Maitei pangal ahum yauri Congress ki nupi Mirep Singh adudi Pasoida sitting MLA Kumari Akoija Mirabai Devi Painamna Thoksom Ithoibi Devi amasum Saikul Assembly constituency da Linkim Hawkifni minority Muslim candidate Singh adudi Khetrigawda ex MLA MD Amin Shah Lilongda Syed Anwar Hussein amasum Wabagai Assembly constituency da sitting MLA Oriba MD Fazur Rahim ni hain supali Amaromdana asumna palli Congress na singda nipanagina tara tamdana kundagina kundani thoi mai pakani Pangthokodaribi State Assembly ki taragani Shubha Mikhal asida Indian National Congress na singi constituency kun lairiba sigi manungda constituency nipanagi tara aduga tampaktana constituency kundagi kundani thoi fawba mai pakani haina Manipur Pradesh Congress Committee ki senior politician amana phongdorakli Handak Pangthokodaribi taragani thoi Shubha State Assembly ki Mikhal asi irai laiba Mikhal amadi oiroi Pangthokodaribi Mikhal asida political party amatan absolute majority phangba haiba dusu lairoi Maramaduna Mikhal gi fal haidoklaba matungda government semba sida sungsinaba party singi government amasu soidana legani Indian National Congress ki oina su Mikhal matungda karamba political party ka pulaga government semgadagi haibigi matangda awang bathakta party singi manungda understanding lainaduna sem saba loire Mikhal gi damak mirep thadokpa matamdasu hariba understanding asigi makhada Mikhal thengna minana bu khonari hari
singi district singda leiriba constituency singa sidasu Indian National Congress amadi Bharatiya Janata Party ki mirep singa si aruba aduma oigani singi leiriba constituency kunasi ki manungda constituency mapandi naga kangrupna mising yamdaba constituency singni aduga constituency taraga mathoina naga kangrupna dominate tawba constituency ni Nagana dominate tawba constituency taraga mathoi sigi manungda Naga People's Friend amasum Indian National Congress ki mihut sing mai paglakani aduga Nagana dominate tawdaba constituency mapan asidana Indian National Congress amasum BJP ki mirep sing mai paglakani maram aduna hairiba singi constituency kunasida Indian National Congress ki mirep nipan ki tara fawba mai paglakpa yana le Tampak ki oina leiriba constituency marfosi ki manungda Indian National Congress ki mirep kundagi kunginti fawba mai paglakpa yana le Hauju state asida leiriba BJP na lusingbu government asina miyam gi thabak tawi haina media da panglaw da lawriba sina miyam da apian balaite maroina singi district singi miyam na hen apian bo oide state asida Indian National Congress na lusingba sungsina bu government ki matam da state asigi singi district singda administration da hena kudong sa na ba haiduna singi district singda gi khaidolaga district manga semnamki adu haujuk leiriba BJP na lusingba government asina nauna semkraba district singa sigi mathau ton khide singi anawa district singa sida deputy commissioner superintendent of police amadi atai lefom thokpa district level officer amata hapkhide maram aduna hairiba district singa sigi miyamna haujuk leiriba government asina peningai oidabana madugi mami adu lakliba mikhal asida soitna tagan henasu source asina makhatana phondorakli haujuk leiriba government asigi chief minister amasum atai minister singna singi district singda helicopter resalaga mafam aduda go to hills amadi cabinet mifamna singmu pangthokiba aduna district adugi leiriba kendra miyamda apn amadi maning thungbu oibanati punamak BJP na sanaba drama amadi melagumani masina singi district singda BJP na sauna maithina begi maram amasu oi haina source asina makhatana phondorakli Nakalamaromda center na BJP ki government amadi state asida su BJP ki government leibana maram oiga constituency ayambada BJP ki ticket asi constituency amada mi mari degi manga gi sangna tanari kendra ayambada BJP ki ticket tanari bising asida ticket aphang mami da punna sagut minagani habu wafam sutari adu kadai fawu masi thabun utpa ngamgadori habadu asaubu wangamani Dangai fadana BJP ki ticket fangwa mire aduda punna sagut khiba tarabasu magi leiribu worker singadu punna sagut minagadra haibasisu oiruidabu afamani maram aduna BJP ki oiradi ticket ek lauthokpada BJP adum loirabani tasengna hairabada hausuk BJP ki constituency amada leiriba mirep singasi nobab haiba haigumna mapanda mapum oina uzabagi wani khoptok laba matungdadi masung naina leramba aduga chap manai haine su party sigi senior politician aduna su makhatana phongdorakli makhasa tarak poina masum marueba paukrana miam gi ready road show ge thingbu January 13 ga mate faw sangdokre house campaign chatpada mi tara faw loina bi yankhre Election Commission of India na leba sida odiba COVID laisat ki phibam yenglaga lakadoriba mikhala siga mari lainana physical rally road show na singba pangthokpada athingba thamlaki badu January 13 ga mate fawba sangdokre yumthong sangduna vote khombada miyoi mangadagi hena satpa yaramdaba adudi miyoi 10 di hankre Commission sigi joint director media ra khuyek piduna thadorokpa sirolaman hai ngasi election commissioner Secretary Ministry of Health and Family Welfare na review meeting pangtokre masigaloina na makhatana mikal pangtokodori state singi chief secretary sing chief electoral officer sing amasum health secretary sing mi pangtokhi chief electoral officer Sushil Chandra na election commissioner sing Anup Chandra Pandegaloina na mikal pangtokodori state sing asigi covid ki phibam yengsinki Commission na state sing asigi vaccination status amasum masiga mari lenaba thabak thoram sing yangsinana ba action plan sing su review tokhi input sing amasum ground report sing kupna nainaraba matungda ahanba tangkaki mirep January 13 amasum ani suba phase ki January 13 ga mathoida mirep sing gi ming finalize tawgadoriba asigi yenglaga campaign gi matam su nainaki phibam sing asi kupna nainaraba matungda January 13 ga mathoi faba road show
khongset cycle bike natragana gari rally ni singba pangthokpa makha tana athingba thamkhre ahanba PS ki mirep singi ming January 23 phawgi manungda lauthokadabana commission gi maikedi gi political party sing natragana mirep oiribe singi mifam asi akaknaba ahangba mafamda miyoi samwa natragana lampak adugi capacity gi sada yankai natragana state disaster management authority na leblakpa missing adugi matungina January 19 dagi February 9 phawba sathabi hanki Anisuba PS ki mirep singi ming asi January 19 phawba lauthokadabana hairiba PS asi da mirep oigadori bising natragana makoi gi mari leinaba political party sing na February amadagi taragani phawba physical meeting pangthokpa yankre commission hanadagi yum da sangduna board khombada mi manga dagi hena sanghalamdaba adu mi tara satpa yankre makha taba yum da sangduna board khombada thamlamba athingba adudi adumak makha sathaki kene hari commission hanadagi hauduna indoor meeting da miyoi sahum natragana hall adugi capacity gi sada yankhai natragana state disaster management authority na ayaba pirakpa adugi matungina taunaba laikhibani mikhal ga mari leinana political parties na publicity gi damang sizinaba video ban sing covid ki kanglon ngak na miyoi sangwana yengba yaba mafam natragana mafam adugi capacity gi sada yankhai dagi hena tilhandana lambi sathok sasin tawba amasum miyamna khudong sadaba thondana ba mawongda sizinabi hankre political parties sing amasum mirep oiribi singna covid laisatagi ngak thoknaba piriba kanglon ngak na satpaga loinana model code of conduct sing ningthi na ngak na sakadabani asiguma thabak thoram sing asi satafam oigadoriba mafam asi district election officer singna lepthokadabani atai makhataba athingba singdi January 9 election commission of India na pikiba guidelines on code of conduct ki matungina lepkani commission na piriba paukta asi mari leinabi state sing natragana district authority sing na ngak na sanaba commission gi mekedi gi state sing da paukta pikhi haina supali amaromda topa pawmana NRFM na ban lauthokre lagliba January 19 pangthokadoriba India gi Republic Day thauramasibu yaningdaba phongdokpo oina tha asigi 15 mari 19 ki lonaba ehing nongyai kun taru ki nungalamdai pung manga fawa pung taragatare ki Manipur pumba ban thamle haina National Revolutionary Front Manipur NRFM na thokre lona thingrab larhulup asigi Information and Publicity Secretary Sanajawa maiting thatorokpa sirul asina makhatana hai Republic Day gi thoramasi Indian Constitution nakiba numit adubu lauduna India singna harau nungaiba phongdokpo numit ama oiri asinguma numit asina Manipur bu konsinduna Manipur dasu numit asigi thoram pangthokpa haibisi maram sadi amadi Manipur miyam gi apama natti haiba phirep ko loinana ban gauduna athingba thamlibani hainasu pawsina su makhatana palli atop paw manomdana masanupana mapa utupna thomlaga hatkri Impal East District ki manung sanba Andhropolis Station konba Yeripok sangamdabi mathak sagol lau lampakta masanupana apok mapa utupna thomlaga hatkri press na phangma pawgi matungna thawdo sing ngarang nungthil pung 3 makhairom tabada thokibani laikhidraba mapa du maming khulakpam Zakir sei nifuga nipan apok laikhidraba Maniruddin kawi Yeripok sangamdabi mathak lekai degini apok pahat kiba masanu padu sahi nauriba angani pausna makhatana hai laikhidraba Zakir mahaki imung manungi miyoi singna toina khana sena batawi ngarang ayuksu akirna masanu padu bu yumda lebi yaroi haibga loinana thang ama pairga koitan tanaba lekai miyamna un hokhi hairi tungda ngarang nungthilgi pungpham aduda Zakir amadi maki masanu padu amuk hana khatnaraktuna Zakir na masanu padu bu tanarakpada lambi romda chenthoraki lambi da koila lonabagi mai thabra sizinaba utup ama khulaga mahakbu tanaragliba mapagi makokta thombada sokpadagi Zakir laikatnaba ngamdana laikhidabani hari imung manungna complain amada torokpa leitraga su pawdu phangmadagi police na su moto case ma lakhotpaga asiba haksang adu post mortem tokre tungda haksang adu imung manungi miyoising sinakre hairi hainasu pawsina makhatana su phungdorakli makasa tharakpoi na to papaw khrana laikhidraba apokpana thamnamba lanthum yenabada masanupi singsu phangan phamthoi Supreme Court Hindu laining satpa apokpa mapani hinglingi matamda lepsilamba lanthum sing yen thoklamdaba taraga su laikhidraba matungdadi poksaba masanupi singna phangpham thoi haina Supreme Court of India na case amaga mari lenana observation pikre hari Hindu section 8 ki makada Hindu laining satpa nupi ama natragana lukrabi amana phangpham thokpa hak singi matungina apokpa mapan hinglingeda lepsilamba lanthum singnasi mahakna laikhidraba matamda imung manunggi atopa miyai singdagi masanupi oibi singdana hena pipham thoi haina Supreme Court of India gi Justice S
Abdul Nazir amadi Krishna Murali gi bench na observation adu pikhibani court asin hai karigumba apokpa mapana lepsilamba lanthum sing adu hinglingai da yenthoklamda bataraga maana laikhidraba matamdadi ma ki pokminaba masil manaw singna pokpa masanupa singda pibigi muta hek poksaba masanupi singda pipam thui Hindu laining satpa nupa amana laikhidraba matamda mahaki masanupi natraga lukhrabi oihorabi loinabi da maki lanthum sing adu sinapam thui haibisi lo amadi ek khakta natana mamangai digi satnaraklaba khunai customary lo amani amaramda Hindu laining satpa nupi amana hinglingai da lepsilamba amadi mama mapa digi lau hauba lanthum sing mahakna laikhidraba matamda maki apopagi mari mata singda natragana mapuroibigi mari mata singda sinapam thui loinana Hindu laining satpa miyoi amana laikhidraba matamda mahakna hinglingai matamda lepsilamba lanthum sing adu kanagumba amatagi miyeng sangdana maki poksaba masanupa amadi atopa miyoi sing laitrabadi masanupi oibi singda pibai haibisi masana tabani hena court ki observation aduna makhata khiensu pausina su makhata na palakli Amaramdana Mitai Marakta Tuan ba Kas Kaitokpa Yening de WMC Mitai Furup Marakta Tuan ba Kas OBC AC Haina Kaitoktuna India Lengak na Thamnibasi Yabang Amloi Haina World Mitai Council WMC gi CEC gi Secretary General Yambem Aruna Thadorakpa Sirulaman Hairi Sirul asina makhatana hai matam kya gi mamangdagi Mitai Furup asibu Schedule tribe oina sakhangnawa taknaduna ASTDCM na su hokiba English singaniga taraga taru amasum English singaniga taraga mapanda miyoi lakya na saruk yakiba rally su sinakre hauzik phawbada Manipur gi Minister and Bereni gi lenga ana schedule tribe dimana sigi matangda center da thagadaba report ani gi thabak sing council asina kupni yengsili amaramda lenga asina Manipur gi lolbu classical language ki thakta bukhana bukhana bagi bami sutari adubo hairi bu wapam ani sidi yamna tayona ba kaidongwai de su satmina ba yaroi da ba amani matang asda khoina khanaga da badi classical language khanaga dra natragana ST list yohona na bukhana gadra haibisini lamdam sibu kanana ba sangshilakli ba ST ki khongjanga sibu lamdam sigi ahal kya yauna na thaina bukhana bagi phium da lakli adubo masing yamla ba miyamna di ST status asi phangna ba khongjang kya hauju phaw sangshilakli bani haina su makhata na phongdokhi Ten takpa paw mana aranbe injection kapadigi anabasiri Madhya Pradesh ki Khandawa district miyoi amana aranbe injection kaptuna sian kibigidama homeopathic ki doctor ama far hen police nang si phongdokre Sandi colony da clinic ama salaiba Deepak Biswakarma irai numita far hen city superintendent of police Ladit Gatre na haki Thamarigi mamang injection adu kapkhibagi numit ninigi tungda sikhiba lalon ba amada aranbe injection ma kapkhibagi dama doctor adu gi mayok to wakat ama thangalakhrabagi matung clinic adu sil toksin khre haina official aduna paw agency da makhata nasu phongdorakli Hauziki de mem paw simatang sa lusinjarage masum pathok sagi resol ki plan ki ba kya yarok sim mangak pigene masum matam gi ba maroi bi paw sing sum yam da le palaitana update pijara ke nasu channel sigi me ke gi thamjari and thank you